Masaki oichaba Tatokuna humanity Yaifanaba, Taunafana Punchichup, Hanba Laidana community ki Yaifanaba, Sevatauba Simbo acknowledge Taupibasi, Makoi ki Kagnatan future generation kitamak, Afaba, Amasum Maru Eba role model oiki. Malem the positive change Purak Piriba, Makoibu. Kaya lotna leiram rashu matang titoklaga acknowledge Taupibasi Maru Oiba Kongchat Ama Oye. Manipur tashu asiki afaba trend si matang paikat pa hauri asiki marakta Ukhrul ki AC Kanmi Foundation na tauri basishu yam na maru oiba amani haiba yai AC Kanmi Foundation si MCS officer oiramba aungshi chihui Kanmi ki memory da mahaki family na 2017 da linkat pa foundation ni Chehinipan manung asida Ukhrul amasung kamchong zila da maru oiba project ya paikat krapa theng yi atuki marakta Ukhrul zila ki hatha village asi Manipur ki Plum village oihanaba ningthina thabak tawriba indigenous knowledge manghantanaba thabak oina kaya pangthokriba yamna lairaba students amasung family singbu mateng piriba society yaifanaba creative idea puthoknaba matam da workshop amasung training piriba amasung punshi da humanity yaifanaba ningthina thabak tawhraba singbu excellence award pibasi yamru oi AC Kanmi Foundation linkatba amasung foundation siki core objective ki matang da AC Kanmi Foundation ki chairman Aran Chihuina asum phongthoki Hujikti Chehini Pan Shure Foundation chi linkhat laga thabak tawribsi and two of the main things that we're doing amadi ekoi impact kaina workshop training matam da tawe impact shi community learning initiative ne 2024 dagi hauraga the excellence award haibashi community based oina district shi manungda ekoi program chi paikhat le adu ekoi ipa lekhidrusu magi memory da ekoi mane hingba punchidu ekoi yangraga yam nungshie AC Kanmi Foundation ki fitam ningai oiraba mana asi ishorpu awangba thakta ikai khumnapa utpa amasung ishorna haipa inbaga loinana imong manung community amasung jati ki yaifanapa thoithok handokpa thabak tawba mioi singbu pibani AC Kanmi Foundation ki Excellence Award si 2024 da hauki ahanba chahi atuta education ki matang da mingchat khraba Ukhrul da Batkai Christian Academy linkhat piba amasung Nagaland da Batkai Christian College linkhat pa Dr. Tuisem Shishakpu Piki 2025 the centenarian anina AC Kanmi Foundation Excellence Award si fangki community mayam shanti oina hingminaba ishagi khutong chaba kaya thatok tuna punsichup ishorpu ikai khumduna thabak tawkraba chehi chama ka turuk waikraba mapau singtun khun ki Reverend Ayui Raman amasung ishorpu ikai khumna imung manung macha mashuning thina yokpa ngamba role model mother village of Talui village chehi chama ka ani waikraba ningthalava shumbu piki award asi miyam ki seva tauba ikai khumnabaki mathakta haurakliba youth singda makhata na miyam ki mateng pangnabaki thauna amani AC Kanmi Foundation na pangthoklibasi munna yangrati miyambu achumba lambida lamchingduna minungsi utpa malemda shanti puraknapa ekhoi mayam ki inborn amasung creative talent mayam atu afaba da sijinnapa ki maru oiba pauche amani